Later. Cái iPhone. Hold the Serious. Huh? Cái ở đây cũng nhà nhỉ, nhà rồi đó. Just make it no live over. Hi everyone. Mayam nungai beautiful kamai tawrige. I nahan aigi mamangi video da Bangalore shift tawbagi happy matungdagi ai video amna thagatri aduna adum yam chilbado haidi room amuk shift tawni adagi pochai mayam arrange taw khopa video sunam bam tangamdre aduna ai sum aigi friends mayam ba wari sum tai sandaba adagi sum leidana interact tawdaba kuire aduna ai live tawrake na sum ai live tawrakpane do aiko yaba Samsung triba inomoni inemoni hama hi hi nungaibo tanda princess sai nungaibo kamai tawrige mayam ai thainadi dum live se mar mak tawrammeba ado live tawge khanbase hekta kai haini khangde iso dum tinba haidura dum matang sum chadabado ado amoramda haidi live tawbasna henadi yamna haidi live on interact tawbani wal tai sanam du nungaibako ko dum video thagadi taragadi no myamna kai haidi comment piningba sum sum kai haini aduna hena latlidana ko aduna live se mar mak sum tawba ngamnaba ai khotna ke che nungaige hai aigi video se adum marka tatpane he ado adum yengbiribra kamai tawri ai video channel se sum comment tawbiramo haidi boring suraba natraga kai kram anauba ke hapsige sister gi American bully do kayam chawragi utla oi khuro jari se leibu leire ado asmati chawri handak haidi angang ringaida pu laurakpanidana ko thajade ha moi chahi amada pura mapi phare huji khuchaw tawre ado hanadi sum macha dongna treat taweba hujik sinane mi lakpa sina masi pura kai ni achouba hui ma type da masana ju pura kana on grab ne choti oi gre aduna hane mo satnaramba do huji khara jong phare ti chawre ulake ngai ko yengi che adom yengbiyo sister gim sina si kai mathel chage morning dadi dum hawai thongjalle anambana adum thuna haidi khoida so ma thabak chata khotpado yam thui morning anta chatleba ko dudna anambana hawai chare morning didi ngasi je hawai chare nani kai jang chage ai subscriber aingonda subscribe tawpirakpasing leptana subscribe tawsanbirao ai video se adum di leppe yam toibadi ngamde taragasu ai adum haidi thagatnabadi dum hotnarake che maitai dress change tawbiyo yam phajadau male please say mathangi life tawrakpada ai setlake maitai gi dress asigi oinadi dum sidam oijarase che kangsui chai kangsui jam hawiko aisu kangsui yam pa si thagatpa khuding yengli yengbasu yam nungai ai thank you ado live tawbasidi nungai bra kamai tawe live si dum tawra natraga na video tangoina dum tawrasira aise live su dum thagatningbane ko tarasu aina mo live tawbase haidi video amma sembaga dum chap manaidana ko dana dum video in sum thagatu yawe ba do marakta sumaina interact tawbasi su nungai bra natraga na kamaina khalle dasu haidi hera thodam kaima kaima sanjaro amtai hera beef se dum haidi
mi kaynasu beef kuma chaabase adum bad comments yam pidana ko do ai chadabren de chabudi chaiba but viewers sing da adum hai chicken di common ore do beef chaabase amu kaidore hoi dun haise staff sing su yengba yawe bako aduna beef se moidi kano ina su tawbani na ko adum chaabase kya nungai tabadu ke nang mang oirasu yam fasarise kaygino hai thank you nisibi bai da haja bai na my life tawbana heleche marak dum tawake ko life. Hello sister, how is Roger doing? Pito Ayemi, hi Pito, how are you? Roger is doing very fine. He's very like innocent nowadays. Film 타비오가 잘 타글래. Live की video, live की video सिसु yengbada nuaye yam jaten oye kipida pai. Thank you. Bangalore से आइदी weather से हाइदी हम दिल्ली ले रखा नदी अदम weather से साइड ना को अदो सिदा लाख मतुंग दी weather से सारी रा इंगिरा ऐसे खंगरे ऐसे कन्ना सुन्ना दुरे कोई लोई मग नामी नारे पुलप अदे ये अमु ड्रेस अथाब से चले ना अमु सादे ने बा अदे ये फैन थाई रा दम इंग दे बा ऐसे गैट में ता दम मरक मत उरुए हुजिक पुदी तम तम हाई ना रे लाइफ तौबसे नुंगाये चे समदो हुगतलो फजबरा येंगसे ꯑꯩꯁꯦ ꯑꯗꯨꯝ ꯁꯝꯁꯦ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯝꯁꯦ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯑꯗꯨꯗꯨꯅꯅꯦ ꯑꯗꯣ ꯍꯨꯒꯠꯄꯁꯦ ꯌꯥꯝ ꯇꯜꯂꯦ ꯑꯩ ꯆꯤꯔꯥꯏꯒꯁꯦ ꯂꯣꯏ ꯇꯥꯡꯈ꯭ꯔꯦꯕ I'm doing good sister God bless you your family same to you Pito life ꯇꯧꯕꯁꯦ ꯃꯨꯁꯂꯥ ꯇꯥꯔꯛꯑꯦ Vidya I think so ꯃꯨꯁꯂꯥ ꯇꯥꯔꯛꯑꯦ ꯃꯌꯥꯝꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯀꯥꯟ ꯃꯅꯤꯄꯨꯔ ꯀꯩ ꯏꯟꯖꯥꯡꯅ ꯍꯥꯎꯔꯤꯒꯦ ꯋꯦꯗꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯀꯔꯝꯕ ꯃꯊꯦꯜꯅ ꯏꯍꯥꯎ ꯍꯥꯎꯔꯤꯒꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯅꯣꯡ ꯑꯃꯨꯛ ꯆꯨ ꯑꯗꯒꯤ ꯅꯨꯡꯁꯥꯁꯦ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯗ ꯁꯥꯔꯒ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯑꯅꯝꯕꯅ ꯑꯗꯨꯝ ꯅꯣꯡ ꯆꯨꯏꯕꯀꯣ ꯑꯗꯨꯗꯨꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯁꯤꯗ ꯑꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯩ ꯁꯦꯝꯃꯝꯃꯤꯗꯅꯀꯣ ꯑꯗꯣ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯝ ꯃꯈꯥ ꯍꯥꯞꯄꯛꯈꯣꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯑꯩꯁꯦ ꯑꯅꯝꯕꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯐꯦꯃꯤꯂꯤꯒꯤ ꯑꯗꯨꯝ ꯑꯥꯎꯇꯤꯡ ꯆꯠꯄ ꯇ꯭ꯔꯦꯚꯦꯜ ꯕ꯭ꯂꯣꯒꯒꯨꯝꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯝꯃꯦꯗꯅꯀꯣ ꯑꯗꯣ ꯀꯔꯝ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯗꯨꯝ ꯁꯦꯝꯅꯕ ꯍꯣꯠꯅꯒꯦ ꯆꯦ ꯔꯣꯖꯔ ꯎꯠꯂꯛꯑꯣ ꯄ꯭ꯂꯤꯁ ꯔꯣꯖꯔꯁꯦ ꯍꯥ ulake ma fazana kulla leireba sida tummaga pura whole day maage pura shantini hojikan mari so Roger la come se manginge la se slow Roger slow ubra slow Roger slow good boy boy nante good girl I go pam sit tap na slow good kuchao jante ngo sibu thaina aina picture purak pai video da same give da thu ma bra sibu raja to sil mayam da hi hejelo to som se som support lai bis ni ma som ga nam ji se te sila sai la come sila sit raja sit slow raja slow good girl चल यार चल यार चल नजर साइ फमन गे फमन ला
ला फजरे है रोजर से है yang nusiye che air cropping karam kanda tawbige che hai मासे air cropping से दा मासे 3 months तरा मा तौखिबो माय air cropping तौखिबतो रोजर के माय सी कखिबतो 3 months तौवे असा अजुदा आई हाइदी मोय अगांग मचा ओइबनिना सुम इ नु मैम थोकपदो हंगब्रा याम नुवाइते वखलते पुरा माजे हिदाकुम कापतबदो आई येंगमदे आई सुयेंग येंगदे अदुदुमो अदुगा मा था अमगुम्बदि फसना किजैयेबा याम अदो हुजिक्ति पुरा नेचुरल तागरे एयर क्रॉपिंग तौसुना याम अदतो रोजर से नुक्सीबना रोजर नंग कमेंट याम लाइतो लिनथोय नुगाइबो कमाइन तौरिगे मनदे अगांग उतलाओ अगांग कन तुम्मे इजे लाइव से ngасai morning तौगेन खल्लबनेबा येंगोने morning तौगेन खल्लगा हुजिक पुंग 3 तारे अगांग लेबा इजे अदो मा कन तुम्मी आई ngahak लरगा आई हौदोगा आई उलके hello brother Soyam, how are you doing ai tanongdane haise pitona he's doing fine hello konditani dana how are you doing ai Hi Pito. nachanupa adu yenge hoi yenghala hai okay ba na ha ke hai nang mal hai ga Sivananda Thangzam Ngaga Hangamga na hawe che Manipurdadi che su sabirao ado che gi husband do kari ring ta leidino hai Sivananda Ngaga Hangam thubadi ti hawne he hai sam pame Chabagi maramdadi pamdam leite ado na che gi husband do kari ring no hai Sarjan Nungairi nangsu adu udaba kuire ado nang ubasi nungaye hai nangsu smile comment tawbirak yam nungaye sakpudi thengnadri du taragasu adum ubada haidi aigi every video sana adum comment tarakpodo I loi notice tawe and thank you for supporting Bintoy video anauba yam thagala u ai ngairibani hai थागलके हंदक से हाइदी शिफ्ट तौबा देगी सुम पुरा होल हाइदी अखोई फर्नीचर ओइगरा लोइना युमदेगी लोइना शिफ्टिंग तौरपनिना को हाइ लोकेशन थंबम खोटपम मदु मदा मयाम दो दिगे अना एक सुमयाम याउसले आइजु जिक फबदी फाइ ताजु खोन खितंग सिरिबको अदुना अदुम वीडियो गुम नंबरसु अदुम ngamdre ngamdre ado ai toin थागलकनाबदि दum खोनाके हा समझे फा अदो ऐसे आई ngasi sum video se live tawraga matek ama ai sum online da metaverse da poker sanage tawbune adu sum mem se ina pan sanage ko mayam su dum comment tawbiro pun sanadna sila ubra ai su hana poker sanabe hairam deba ado handak khoi dan tambi bane de ise sum nungti khudingi daily adum sa haidi ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯗꯦꯂꯤ ꯑꯗꯨꯝ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯄꯣꯀꯔ ꯁꯥꯟꯅꯕꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯕꯦꯠ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯕ
welcome adu naba follow nandra nungai leyu matam chupada hoi nadabu oijage daga nang sunagano ai video da adum yawbiro mathangdasu duty chatlaga kona amuk changlage live ta nungai sana hora okay sister mathangi video da reaction ki video oina sembiba yagadro yaye adum haibiko hoy adum chabagi video ngata semba natraga travel blog ndu sum tawbusi boring chu yawe edana ko ado sumaina no suggest to biro ba adum semna phona jarke ai try to ke reaction video karamba reaction tawsige haidi music album gumagi tawsira natraga na ai tawrake ado karamba mo ongi reaction tawba pamge du saibiramo bye bye Binthor bye bye yadraba phangdaba Malaya. This venue is currently closed. Yadraba. Yeah. I hope. Ubra. Kan dulu kira. Music album at the same social media da viral chat pa video synchronization interview. Tanda hoy tawrake ado focus na ba ai sanabra kmai tawe ai focus na bi yam tina hojikan je nauna sanar ko yam tina interesting oibado ado chuma yam da ina kamai sanage habado ina nasi je hai dik tang tunga na ba ina sanage tawone ado yam kuina loimak sanadraga so ai no mai target ne bisi laisina haidi sida turn 15 times adagi get a 2 pair 5 times win the hand 18 times sije nomagi akoi target ne bas dei hen ga tar sia do haipet half gumba sanamina se ko maya nangi luhongbagi don nakolda khangmado ai ke now adu video di yone kuire ko yam nokning mone du video do aduga mayamdo aidi adu video do haidi nungala kanda uyeba numituda khangdeba aduga tina kan taw lermo ne du video share tawna lerme as mayam comment yam to sule ai ka la hai sije high card yawbina call tawrasi
ꯇꯥꯗꯕ꯭ꯔꯥ 6 7 8 ꯀꯣꯜ ꯇꯧꯁꯤꯀꯣ ꯑꯩꯁꯦ ꯐ꯭ꯂꯁ ꯇꯥꯕ ꯌꯥꯅꯁꯨ ꯂꯩ ꯌꯥꯔꯕ ꯄꯨꯔꯥꯏ ꯊꯧꯔꯣꯔꯥ ꯐ꯭ꯂꯁ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯕꯦꯠ 20 ꯇꯧꯁꯤꯔꯥ ꯑꯣ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯦꯇꯥꯚꯔꯁꯇꯅꯦꯕ ꯑꯩꯅ ꯁꯥꯟꯅꯔꯤꯁꯦ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯦ ꯋꯦꯔꯦꯕꯜ ꯂꯩꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯋꯦꯔꯦꯕꯜ ꯗ꯭ꯔꯦꯁ ꯐꯨꯔꯤꯠꯄꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯔꯒ ꯁꯥꯟꯅꯔꯤꯅꯦꯕ ꯑꯗꯣ ꯄꯩꯁꯥꯒꯤꯅꯦ ꯁꯤꯁꯦ 8 ꯄꯤꯔꯗꯤ ꯌꯥꯎꯔꯦ ꯑꯗꯣ ꯌꯥꯝ ꯆꯥꯎꯅ ꯇꯧꯁꯜꯂꯒꯨꯝꯁꯦ ꯔꯣꯍꯤꯠ ꯂꯥꯏꯁ꯭ꯔꯝ ꯌꯥꯝ ꯅꯣꯛꯁꯜꯂꯛꯑꯦ ꯑꯣ ꯅꯣꯛꯁꯜꯂꯛꯄ ꯍꯥꯏ ꯍꯟꯗꯛꯀꯤ ꯒꯦꯝꯁꯦ ꯍꯟꯗꯛꯀꯤ ꯀꯥꯔꯠꯁꯦ ꯑꯩꯅ ꯀꯥꯗꯣꯏ ꯃꯥꯟꯕ꯭ꯔꯥ ꯑꯩ ꯁꯤ ꯄꯣꯀꯔꯁꯤ ꯃꯇꯥꯡꯗ ꯁꯨꯝ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯩ ꯍꯥꯏꯔꯛꯎꯔꯥ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯃꯔꯛꯇ ꯑꯩ ꯑꯞꯗꯦꯠ ꯇꯧꯕꯅꯦꯕꯀꯣ ꯆꯦꯛ ꯑꯣꯏꯅ ꯇꯧꯔꯁꯦ ꯃꯔꯨꯁꯦ ꯌꯥꯝ ꯄꯤꯛꯑꯦꯕ ꯑꯗꯣ ꯑꯗꯨꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯃꯦꯁꯦꯖ ꯑꯩꯁꯦ ꯑꯗꯨꯝ ꯃꯦꯁꯦꯖꯀꯨꯝꯕꯁꯦ ꯑꯅꯝꯕꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯃꯦꯁꯦꯖꯀꯨꯝꯕꯗꯤ ꯌꯥꯝ ꯄꯥꯏꯌꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯔꯛꯁꯤꯗ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯁꯥꯅꯤ ꯄꯥꯡꯉꯝꯕꯝ ꯍꯥꯏꯅꯁꯨ ꯂꯩꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅ ꯆꯥꯗ꯭ꯔꯦ ꯐꯣꯂꯣ ꯇꯧꯔꯁꯦ ꯈꯤꯇꯪ ꯆꯪꯁꯜꯂꯛꯀꯦꯔꯗ ꯌꯥꯝ ꯂꯥꯞꯄ ꯃꯥꯜꯂꯦꯉꯣ ꯎꯗꯦ ꯄꯥꯛꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯏꯔꯝꯗꯤ ꯌꯥꯎꯔꯦ ꯎꯗꯕ꯭ꯔꯥ ꯁꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯅ ꯈꯤꯇꯪ ꯎꯍꯟꯅꯤꯡꯕ ꯄꯣꯀꯔ ꯁꯥꯟꯅꯕꯒꯤꯗꯤ ꯑꯥꯏꯗꯤꯌꯥ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯗꯦ ꯌꯥꯔꯗꯤ ꯅꯍꯥꯁꯤꯡꯅ ꯄꯥꯝꯖꯕ ꯑꯣꯟꯂꯥꯏꯟ ꯒꯦꯝ ꯂꯥꯏꯛ ꯄꯞꯖꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯒꯨꯝꯕ ꯁꯥꯟꯅꯕ ꯍꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯑꯩ ꯀꯩꯅꯣꯁꯦ ꯑꯩꯗꯤ ꯄꯞꯖꯤꯒꯨꯝꯕꯁꯤꯕꯨꯗꯤ ꯒꯦꯝꯗꯤ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯗꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯁꯥꯟꯅꯈꯤꯒꯦ ꯁꯨꯝ ꯏꯟꯇꯔꯇꯦꯟ ꯑꯣꯏꯕ ꯌꯦꯡꯃꯤꯟꯅꯁꯦ ꯍꯩꯇ꯭ꯔꯒꯁꯨ ꯍꯥꯏꯐꯦꯠ ꯀꯣꯜ ꯇꯧꯔꯁꯦ ꯍꯣꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕꯩꯗꯤ ꯄꯣꯀꯔ ꯁꯥꯟꯅꯔꯤꯁꯦ ꯖꯁ ꯅꯣꯔꯃꯦꯜ ꯅꯠꯇꯦꯕ ꯁꯤꯁꯦ ꯑꯔꯅꯤꯡꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯠ ꯑꯥꯏꯁ ꯑꯔꯅꯤꯡꯒ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗ ꯀꯟꯚꯔꯠ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯑꯔꯟ ꯇꯧꯔꯤꯉꯩ ꯄꯩꯁꯥ ꯑꯗꯨꯝ ꯁꯤꯁꯦ ꯃꯟꯊꯂꯤ ꯑꯗꯨꯝ ꯀꯣ ꯀꯣꯜ ꯇꯧꯔꯁꯤ ꯆꯥꯎꯃꯟꯈ꯭ꯔꯦ ꯃꯥꯏꯁꯦ ꯃꯟꯊꯂꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯏꯟꯀꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯀꯩꯝꯇ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯅꯠꯇꯦꯀꯣ ꯃꯤꯒꯤ ꯏꯁꯄꯣꯟꯁꯔꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯑꯣꯟ ꯂꯩꯖꯔꯒ ꯁꯥꯟꯅꯕꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯄꯣꯀꯔꯒꯨꯝꯕ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯩꯗꯤ ꯒꯦꯝꯒꯨꯝꯕꯗ ꯌꯥꯝ ꯀꯟꯅ ꯏꯟꯇꯔꯦꯁꯄꯨꯗꯤ ꯑꯣꯏꯗꯦꯕ ꯕꯠ ꯄꯩꯁꯥꯒꯤꯅꯤ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯏꯟꯇꯔꯦꯁ ꯑꯣꯏꯕꯗꯣ ꯏꯁꯥꯅꯒ ꯄꯩꯁꯥ ꯄꯨꯊꯣꯛꯆꯔꯒ ꯂꯩꯔꯒ ꯁꯤꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯁꯤ ꯑꯩꯈꯣꯏꯗꯥꯒꯤ ꯃꯤꯡꯗ ꯍꯥꯡꯕꯅꯦ ꯁꯤ ꯑꯩꯈꯣꯏ ꯃꯀꯣꯛꯀꯤꯁꯦ ꯗꯤꯄꯨ ꯑꯣꯏꯅ ꯍꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯗꯥꯒꯤ ꯅꯤꯛꯅꯦꯝꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯋꯦꯔꯦꯕꯜꯁꯦ ꯂꯩꯔꯒ
ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯖꯔꯕꯅꯤꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯗꯒꯤ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯁꯨꯝ ꯇꯝꯖꯟꯕꯗꯒꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯈꯔ ꯑꯣꯏꯁꯨ ꯇꯥꯟꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯨꯝ ꯁꯥꯟꯅꯕꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅꯅꯦ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯒꯦꯝꯁꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯃ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕ ꯑꯩ ꯀꯥꯔꯗꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛ ꯅꯧꯔꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯩꯁꯥꯒꯤꯅꯤꯅ ꯊꯣꯛꯂꯛꯀꯅꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯐꯪꯉꯤꯕ ꯑꯦꯃꯥꯎꯟꯁꯦ 3000ꯅꯦꯕ 3000 ꯆꯤꯞꯁꯅꯦꯕ ꯐꯪꯉꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯖꯁ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯔꯒ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯈꯤꯇꯪ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯃꯥꯡꯗꯅ ꯀꯣꯜ ꯇꯧꯕ ꯌꯥꯔꯅꯤ ꯔꯥꯏꯁꯅ ꯄꯪꯇꯧꯗ ꯇꯧꯔꯛꯀꯅꯤꯕ ꯀꯣꯜ ꯇꯧꯔꯁꯤ ꯍꯟꯗꯛꯇꯤ ꯂꯨꯄꯥ 100 ꯊꯥꯗꯣꯛꯈ꯭ꯔꯤꯁꯦ ꯄꯩꯁꯥꯒ ꯍꯥꯏꯗꯤ ꯁꯤ ꯚꯦꯂꯨꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯟꯕꯩ ꯋꯥꯅꯤ ꯅꯣꯡꯃꯒꯤ 3000ꯁꯤꯗ ꯂꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯐꯣꯜ ꯇꯧꯈ꯭ꯔꯁꯤꯔ ꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯐꯣꯜ ꯇꯧꯈ꯭ꯔꯁꯤ ꯍꯥꯏ ꯀꯥꯔꯠ ꯌꯥꯝ ꯊꯤꯅ ꯍꯥꯏ ꯀꯥꯔꯠ ꯑꯣꯏꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯕꯅꯤꯅ ꯑꯃꯨꯏꯕ ꯑꯩꯅ 400 ꯄꯨꯊꯣꯛꯑ ꯁꯥꯟꯅꯕꯗꯣ ꯑꯣꯟꯂꯤ 200 and something ꯈꯛꯇ ꯉꯥꯏꯔꯦ ꯂꯣꯁ ꯀꯟꯅ ꯆꯠꯂꯤ ꯍꯧꯖꯤꯛ 180 ꯂꯣꯁ ꯆꯠꯂꯦ ꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯎꯗꯕ ꯃꯥꯜꯂꯦ ꯍꯥꯎ ꯀꯃꯥꯏꯅ ꯇꯧꯔꯁꯤꯔ ꯄꯣꯀꯔ ꯁꯥꯟꯅꯕꯒꯤ ꯁꯤ ꯉꯁꯥꯏꯒꯤꯗꯨꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯌꯥꯏ ꯊꯝꯃꯝꯃꯒꯦ ꯁꯨꯃꯥꯡꯁꯦ ꯑꯃꯨꯛꯀ ꯁꯧꯒꯠꯂꯦ ꯐꯦꯟ ꯑꯝꯇ ꯂꯩꯈꯠꯄꯤꯔꯛꯑꯣꯕ ꯐꯦꯟꯗꯣ ꯈꯤꯇꯪ ꯂꯩꯈꯠꯄꯤꯔꯛꯑꯣ ꯁꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯌꯥꯔꯦ ꯁꯤ ꯌꯥꯔꯦ ꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯄꯣꯀꯔ ꯒꯦꯝꯅ ꯃꯟꯊꯂꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕꯅꯤꯅ ꯃꯗꯨꯗ ꯒꯦꯝꯅ ꯀꯥꯟꯅꯗꯧꯕ ꯃꯥꯜꯂꯦ ꯑꯦꯅꯤꯋꯦ ꯑꯥꯏ ꯂꯚ ꯑꯣꯜ ꯌꯣꯔ ꯚꯤꯗꯤꯑꯣꯁ ꯊꯦꯡꯛ ꯌꯨ ꯄꯦꯟꯗꯥ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯊꯕꯛ ꯁꯨꯝ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯇꯧꯔꯝꯃꯤꯗꯅ ꯒ꯭ꯔꯤꯟ ꯀꯦꯟ ꯇꯧꯔꯝꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯁꯨꯝ ꯃꯥꯁꯨ ꯕꯣꯔꯤꯡ ꯆꯨꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯁꯨꯝ ꯑꯩꯒꯤ ꯊꯕꯛ ꯑꯣꯏꯅ ꯑꯩꯒꯤ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯔꯇꯪꯗ ꯑꯣꯏꯔꯁꯨ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯇꯥꯔꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯅ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯁꯤꯜꯍꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯑꯩꯁꯨ ꯈꯔ ꯈꯔ ꯁꯨꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯦ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯁꯨꯝ ꯐꯖꯅ ꯑꯣꯏꯅ ꯑꯩꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯦꯗꯤꯟ ꯃꯥꯏ ꯂꯥꯏꯐꯀꯨꯝꯕꯁꯨ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯑꯩ ꯁꯨꯃꯥꯏꯅ ꯅꯝꯁꯤꯔꯥ ꯀꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯗ ꯑꯩ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯈꯣꯠꯅꯒꯦ ꯈꯤꯇꯪ ꯑꯩ ꯕ꯭ꯔꯤꯐꯂꯤ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯂꯥꯏꯐꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯁꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯍꯧꯒꯠꯂꯕ ꯌꯥꯏ
ꯁꯝꯁꯦ ꯂꯣꯏ ꯐꯥꯜꯂꯦ ꯑꯩ ꯏꯆꯥꯅꯨꯄꯥꯁꯨ ꯆꯥꯎꯔꯦ ꯉꯁꯥꯏ ꯉꯁꯥꯏ ꯑꯩ ꯏꯆꯥꯅꯨꯄꯥ ꯌꯦꯡꯒꯦ ꯍꯥꯏꯕꯤꯔꯛꯑꯝꯕꯗꯣ ꯑꯩꯈꯣꯏ ꯇꯦꯇꯦꯁꯨ ꯍꯧꯒꯠꯂꯦ ꯂꯥꯛꯑꯣ 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 ꯑꯩꯁ ꯌꯥ Hi everyone 하이준지야 Hello 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 마지ꯉꯁꯥꯏ ꯇꯨꯝꯍꯜꯂꯒ ꯊꯝꯕꯅꯦ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯗꯨꯅ ꯃꯁꯛꯁꯦ ꯏꯉꯛ ꯉꯛꯀꯩ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕ ꯃꯌꯥꯝꯁꯤꯗ ꯎꯕꯗ ꯃꯥꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯇꯧꯔꯤ ꯇꯦꯗꯦꯟ ꯅꯪ ꯌꯦꯡꯒꯦ ꯃꯌꯥꯝꯅ ꯅꯪ ꯌꯦꯡꯒꯦ ꯍꯥꯏ ꯇꯧꯁꯟꯈ꯭ꯔꯁꯤꯔꯥ ꯍꯜꯂꯣ ꯍꯜꯂꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯦ ꯀꯣ ꯇꯦꯗꯦꯟꯁꯦ 4 months ꯁꯨꯔꯦ ꯈꯪꯍꯧꯗꯅ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯃꯆꯥꯁꯦ ꯊꯝꯖꯟꯕꯤꯁꯦ 우씨 또 녹슬리잖아 능봐 또 녹슬리잖아 또 녹슬리잖아 우리 좀 머코지 좁다 로이래 후지간지 머코지 너무 좁다 레래도 좀만나서 tum마드라 아래 빠칼라브네 우리 좀 또 그지 또 피슬라리 그만 해도 되는 치고 라 등 하 아유 ꯑꯗꯣ ꯔꯣꯖꯔꯁꯨ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯤ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯦꯇꯦꯟꯁꯟꯁꯦ ꯑꯅꯤꯃꯛꯁꯤꯅꯦꯕ ꯄꯥꯝꯃꯤꯁꯦ ꯃꯁꯤ ꯔꯣꯖꯔ ꯆꯤꯠ ꯅꯪꯁꯨ ꯅꯨꯡꯁꯤꯌꯦ ꯑꯅꯤꯃꯛ ꯂꯣꯏ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯉꯥꯟꯕꯤꯗ꯭ꯔꯦ ꯁꯤꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯐꯝ ꯌꯥꯔꯦ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯁꯤꯅ ꯅꯪꯅ ꯑꯍꯟ ꯅꯠꯇ꯭ꯔꯥ ꯃꯥꯁꯨ ꯑꯩꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯌꯣꯛꯈꯤꯕꯅꯤꯅꯅꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄꯗ ꯑꯦꯇꯦꯟꯁꯟ ꯄꯤꯈ꯭ꯔꯦ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯇꯦꯗꯦꯟꯅ ꯁꯨꯝ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯃꯉꯣꯟꯗꯒ ꯈꯔ ꯁꯥꯟꯅꯕꯤꯗꯕꯁꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯋꯥꯈꯜꯁꯦ That's my boy ꯌꯥꯝ ꯆꯥꯎꯋꯦ hello ꯖꯦꯝ ꯍꯥꯏꯔꯦ hi ꯍꯥꯏꯖꯤꯜꯂꯣ hello ꯗꯗꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯁꯨ ꯆꯥꯎꯗꯧꯔꯦ ꯀꯣ ꯑꯩꯁꯨ ꯆꯥꯎꯗꯧꯔꯦ ꯑꯗꯣ ꯁꯨꯝ ꯂꯥꯏꯐꯁꯦ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯃꯌꯥꯝ ꯏꯟꯇꯔꯦꯛ ꯇꯧꯅꯕ ꯑꯩ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯇꯧꯈ꯭ꯔꯕ